ꯃꯦꯀꯤꯔꯥꯁꯇꯨ ꯐꯝꯂꯒ ꯂꯩ꯫ ꯊꯣꯏꯁꯅꯥ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯇꯨꯅ ꯃꯦꯀꯤꯔꯥꯁꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯂꯩꯃ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯂꯥꯞꯇꯛꯅ ꯌꯦꯡꯂꯤꯕꯅꯤ ꯈꯪꯍꯧꯗꯦ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯁꯖꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯃꯉꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯤ꯫ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯅꯠꯇꯦ ꯂꯩꯃꯒꯤ ꯃꯤꯅꯣꯛꯇꯨ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯊꯣꯛꯂꯛꯄ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯃꯤꯅꯣꯛꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯃꯥꯡꯗ ꯀꯅꯥꯅꯣꯃ ꯂꯦꯞꯄꯛꯄ ꯎꯕꯗꯨꯗ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯍꯧꯗꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯆꯠꯂꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏꯗ꯭ꯔꯣ? ꯊꯣꯏꯁꯅꯥ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯣ ꯍꯥꯏꯔꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯑꯅꯤꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟꯗ ꯂꯩꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯑꯅꯤꯗꯨ ꯆꯪꯉꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯩꯃ ꯃꯁꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯦꯀꯤꯔꯥꯁꯀ ꯊꯣꯏꯁꯅꯥꯒ ꯄꯨꯟꯅ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯩ꯫ ꯁꯕꯖꯦꯛ ꯐꯥꯎꯕ ꯄꯨꯟꯅ ꯂꯧꯏ ꯑꯅꯤꯃꯛ꯫ ꯅꯣꯡꯃ ꯀ꯭ꯂꯥꯁ ꯕ꯭ꯔꯦꯛ ꯂꯩꯕꯒꯤ ꯑꯅꯤꯗꯨ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯀꯦꯟꯇꯤꯟꯗ ꯆꯪꯗꯨꯅ ꯑꯅꯤꯗꯨ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯐꯝꯃꯤ꯫ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯆꯥꯄꯣꯠꯇꯨ ꯄꯨꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯦꯀꯤꯔꯥꯁꯅ ꯀ꯭ꯂꯥꯁꯇꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯅꯥ? ꯇꯥꯏ ꯑꯗꯣ ꯀꯩ ꯈꯪꯗꯕ ꯌꯥꯎꯔꯒꯦ? ꯅꯪꯒꯤ ꯁꯅꯥꯗꯣ ꯀꯧꯔꯛꯀꯅꯨꯕ꯫ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯀꯩꯗꯧꯔꯒꯦ? ꯍꯩꯅꯗꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯀꯧ꯫ ꯅꯃꯤꯡꯗꯣ ꯌꯥꯝ ꯁꯥꯡꯉꯤ ꯁꯅꯥꯁꯤ ꯑꯣꯏꯅ ꯀꯧꯒꯦ꯫ ꯊꯣꯏ ꯀꯥꯏꯅ ꯀꯧꯕꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯌꯦ ꯑꯗꯨꯅ ꯁꯅꯥꯁꯤ ꯑꯣꯏꯅ ꯀꯧꯒꯦ꯫ ꯅꯪꯒꯤꯁꯨ ꯅꯃꯤ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯔꯥꯖꯇꯪ ꯀꯧ ꯇꯥꯔꯦ ꯅꯪꯉꯣꯟꯗ꯫ ꯀꯧꯅ ꯀꯥꯏꯗꯦ꯫ ꯔꯥꯖꯇꯤ ꯇꯣꯛꯈ꯭ꯔꯣꯗ ꯃꯦꯀꯤꯔꯥꯁ ꯀꯧ ꯊꯤꯌꯦꯕ꯫ ꯑꯅꯤꯃꯛ ꯄꯥꯝꯗꯦ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯌꯥꯝꯕꯨꯡꯉꯦ ꯀꯧꯔꯣ ꯏꯁꯝ ꯁꯝꯅ꯫ ꯌꯥꯔꯦ ꯑꯝꯇ ꯍꯦꯛ ꯉꯥꯡꯖꯔꯔꯣꯏ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯍꯩꯃ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯥꯏꯕꯅꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯅꯃꯥꯟꯅꯕꯤ ꯑꯅꯧꯕ ꯇꯤꯟꯅꯕ ꯍꯩꯇꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩ ꯍꯥꯏꯅꯕꯤꯌꯨꯔꯣ? ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔ ꯃꯥꯜꯂꯤ ꯅꯣꯛꯂꯒ ꯀꯩ ꯋꯥꯅꯣ ꯅꯪ ꯈꯨꯍꯥꯏꯗꯨꯕꯣ? ꯁꯨꯝ ꯅꯪꯗꯤ ꯃꯤ ꯄꯥꯛꯅ ꯀꯧꯒꯟꯗꯦꯗꯅ ꯑꯗꯨꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯔꯦ ꯇꯤꯟꯅꯩꯗꯨꯗꯤ ꯀ꯭ꯂꯥꯁꯇ ꯑꯗꯨꯝ ꯐꯝꯃꯤꯟꯅꯩꯗꯨꯗꯤ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯕ ꯁꯨꯝ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯇꯥꯔꯛꯈꯤꯅꯤ ꯇꯥꯔꯛꯈꯤꯅꯤ꯫ ꯍꯣꯏ ꯕꯤꯗ꯭ꯌꯥ ꯍꯣꯏꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ? ꯐꯥꯎꯅꯩ꯫ ꯔꯣꯁꯅꯤꯒ ꯑꯣꯁꯤꯟꯒꯗꯤ ꯆꯪꯈ꯭ꯔꯗꯨꯗꯤ꯫ ꯕꯤꯗ꯭ꯌꯥꯗꯤ ꯏꯝꯐꯥꯜꯗ ꯑꯣꯏꯅ ꯇꯝꯃꯦ ꯍꯥꯏ ꯑꯩꯁꯨ ꯁꯤꯗ ꯇꯝꯅꯤ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯑꯣ ꯆꯤꯡꯂꯥꯏ ꯍꯣꯏꯗꯤ ꯄꯨꯟꯗ꯭ꯔꯕꯣ? ꯃꯤ ꯆꯤꯡꯂꯥꯏ ꯍꯣꯏ NDA ꯈꯜꯂꯤ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤ ꯇꯣꯡꯕꯗꯤ ꯗꯦꯜꯂꯤꯗ ꯄꯥꯏꯈ꯭ꯔꯦ꯫ ꯅꯇꯣꯝꯇ ꯉꯥꯏꯔꯦ ꯑꯗꯨꯗꯤ꯫ ꯉꯥꯏꯗꯦ ꯅꯪ ꯂꯩꯁꯤꯗꯤ꯫ ꯅꯪꯒꯤ ꯀꯔꯟꯁꯦꯀꯣ ꯍꯩꯃ ꯀꯔꯜꯂꯨ ꯁꯤꯕꯣ? ꯅꯪ ꯂꯩꯕꯨ ꯂꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯀꯩ ꯀꯥꯏꯒꯦ? ꯅꯪꯒꯤ ꯆꯤꯟꯁꯦꯀꯣ ꯉꯥꯡꯅ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯆꯤꯟ ꯀꯟꯕ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯆꯤꯟ ꯀꯟꯗꯕꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯦꯀꯣ ꯑꯝꯇ꯫ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯧ ꯌꯥꯝ ꯋꯥꯠꯂꯤꯀꯣ? ꯍꯥꯏꯕꯤꯔꯅꯨꯋꯣ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯗꯕ ꯌꯥꯔꯣꯏ ꯀ꯭ꯂꯥꯁ ꯂꯩꯕꯅꯤ ꯀꯥꯎꯅꯤ ꯑꯃꯨꯛ꯫ ꯃꯣꯏ ꯑꯆꯥꯄꯣꯠꯁꯤꯅ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯃꯣꯏꯅꯒ ꯆꯥꯊꯣꯛꯑꯒ ꯂꯩꯈ꯭ꯔꯖꯥꯠꯂꯣ? ꯃꯤ ꯇꯥꯅꯤꯕ꯫ ꯃꯤꯅꯤꯠ 20 ꯐꯥꯔꯦ ꯍꯥꯏ ꯋꯥꯅꯤ ꯇꯞꯅ ꯉꯥꯡꯉꯨ꯫ ꯍꯥꯏꯕ ꯏꯜꯂꯤ ꯃꯇꯧꯗꯨ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯕꯒꯤ ꯃꯦꯀꯤꯔꯥꯁꯇꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯤꯅꯤꯠ 20 ꯐꯥꯔꯦ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯅꯪꯁꯤꯗꯤꯀꯣ ꯅꯨꯡꯁꯤꯔꯤꯔꯣ? ꯊꯣꯏꯁꯅꯥ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯒ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯁꯦ ꯐ꯭ꯔꯦꯟ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯑꯁ ꯅꯪꯅꯕ ꯋꯥꯈꯜ ꯐꯈꯤꯕꯁꯤꯅ꯫ ꯊꯣꯏꯁꯅꯥ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯂꯦꯞꯂꯔꯣꯏ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯆꯥꯄꯣꯠꯇꯨ ꯄꯨꯔꯛꯏ꯫ ꯑꯆꯥꯄꯣꯠꯇꯨ ꯆꯥꯔꯒ ꯑꯅꯤꯗꯨ ꯂꯣꯏꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯦ ꯂꯣꯏꯔꯒ ꯃꯦꯀꯤꯔꯥꯁꯅ ꯊꯣꯏꯁꯅꯥꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯦꯀꯤꯔꯥꯁꯇ ꯍꯥꯏꯔꯛꯏ ꯆꯪꯉꯨꯁꯤ꯫ ꯌꯥꯔꯦ ꯊꯦꯡꯉꯅꯤ ꯀꯣꯟꯅ ꯆꯪꯉꯒꯦ꯫ ꯌꯥꯝ ꯆꯤꯟꯕꯩ ꯋꯥꯅꯤꯅꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯑꯁ ꯑꯣꯏꯅꯁꯤꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯏꯁꯅꯥ ꯁꯨꯛꯂꯞ ꯇꯧꯅ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯆꯪꯉꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯂꯩꯃꯗꯨ ꯁꯨꯃꯥꯡꯗ ꯆꯦꯟꯈꯩꯗꯨ ꯂꯩꯔꯝꯃꯤ꯫ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯩꯃ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ
ꯍꯜꯂꯛꯑꯣ ꯏꯆꯥꯕꯣ꯫ ꯊꯣꯏꯁꯅꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯥꯀꯟꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯜꯂꯛꯑꯦ꯫ ꯏꯕꯨꯡꯉꯣꯗꯤ ꯆꯠꯈ꯭ꯔꯕꯣ? ꯆꯪꯍꯜꯂꯛꯎ ꯌꯥꯗ꯭ꯔꯣ? ꯆꯠꯈ꯭ꯔꯦ꯫ ꯏꯆꯦ, ꯅꯪꯕꯨ ꯆꯪꯍꯜꯂꯛꯎ ꯌꯥꯗ꯭ꯔꯃꯤ? ꯃꯣꯏꯗꯣ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯌꯦ, ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ, ꯑꯗꯨꯒꯤ ꯆꯠꯈ꯭ꯔꯦ꯫ ꯏꯆꯦ, ꯆꯨꯝꯃꯤꯅꯦ, ꯃꯆꯦꯗꯣ ꯂꯨꯍꯣꯡꯗꯧꯔꯦꯀꯣ꯫ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯠꯀꯦ ꯇꯧꯕꯅꯤ, ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅꯦ ꯃꯈꯣꯏꯒꯤꯗꯣ꯫ ꯍꯌꯦꯡ ꯆꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯕꯤꯔꯨꯔꯒꯦ꯫ ꯍꯣꯏ ꯆꯠꯄꯤꯌꯨ꯫ ꯃꯦꯗꯥꯝꯗꯨꯁꯨ ꯀꯣꯂꯦꯖꯇꯣ ꯄꯥꯛꯅ ꯂꯥꯛꯇ꯭ꯔꯦ, ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯖꯤꯜꯂꯛꯇ꯭ꯔꯕꯅꯤꯅ꯫ ꯅꯄꯥꯕꯨꯡꯈꯩꯒꯁꯨ ꯍꯥꯏꯅꯔꯤꯅꯤ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯅꯄꯥꯕꯨꯡꯁꯦ ꯁꯪꯗꯕꯗꯨꯒꯤꯅꯤꯅꯦ꯫ ꯍꯌꯦꯡ ꯆꯠꯂꯒꯦꯃ꯫ ꯍꯣꯏ꯫ ꯀꯩ ꯆꯥꯅꯤꯡꯒꯦ ꯏꯆꯥꯕꯨ? ꯀꯩ ꯁꯦꯝꯂꯛꯎꯒꯦ? ꯄꯨꯛ ꯊꯜꯂꯦ, ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯃꯥ꯫ ꯑꯩ ꯍꯣꯔꯦꯟꯗꯣ ꯆꯥꯛ ꯊꯣꯡꯕꯤꯒꯦꯀꯣ, ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯕꯗꯣ ꯋꯥꯈꯜ ꯆꯪꯗꯦꯕ ꯀꯣ꯫ ꯂꯩꯃ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯨꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯅꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃ ꯃꯁꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯗꯧꯅ ꯇꯧꯔꯛꯄ ꯃꯇꯧꯁꯤ ꯎꯕꯗ ꯄꯨꯝꯅꯃꯛꯁꯤ ꯃꯦꯀꯤꯔꯥꯁꯅꯅꯤ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯐꯥꯎꯏ, ꯍꯥꯏꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯀꯔꯤ ꯈꯨꯗꯣꯜ ꯇꯝꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯍꯪꯈꯤ ꯃꯇꯝꯗꯨꯗꯁꯨ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯈꯤꯗꯦ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯤꯕ꯭ꯔꯥ꯫ ꯁꯣꯝꯗ ꯃꯦꯀꯤꯔꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯏꯟꯁꯤꯜꯂꯤ꯫ ꯌꯨꯝꯗ ꯍꯥꯟꯅꯗꯧꯅ ꯆꯤꯛꯇꯦ, ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯖꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ 10ꯅꯤꯗ ꯉꯥꯏꯔꯕꯅꯤ, ꯑꯗꯨꯅ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯃꯦꯀꯤꯔꯥꯁ ꯏꯃꯨꯡꯗ ꯆꯪꯂꯛꯏ, ꯍꯟꯅ ꯌꯦꯡꯗꯦ, ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯈꯪꯍꯧꯗꯦ ꯃꯅꯤꯡꯗꯒꯤ ꯕꯤꯃꯣꯇꯤꯅ ꯂꯥꯎꯔꯛꯏ, ꯍꯩ ꯏꯕꯨꯡꯉꯣ꯫ ꯃꯦꯀꯤꯔꯥꯁ ꯊꯥꯡꯅꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩ ꯈꯨꯀꯧꯅꯣ ꯄꯂꯦꯝꯏꯃꯥ? ꯊꯕꯛ ꯑꯝꯇ ꯆꯠꯂꯨ ꯂꯥꯎꯅꯦ꯫ ꯑꯁ ꯋꯥꯔꯦ, ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦꯕ꯫ ꯍꯣꯏꯅꯦ, ꯏꯃꯥꯁꯨ ꯈꯪꯉꯤ, ꯅꯪꯅꯦ ꯁꯤꯇꯪ ꯂꯩꯔꯝꯃꯒꯅꯦ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯁ ꯏꯃꯥ꯫ ꯍꯥꯎ ꯍꯥꯎ, ꯁꯦ ꯂꯥꯎꯁꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏꯗ, ꯃꯁꯛꯁꯨ ꯐꯖꯩ꯫ ꯃꯦꯀꯤꯔꯥꯁ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯁꯨꯛꯂꯒ, ꯌꯥꯔꯦꯀꯣ ꯑꯝꯇ, ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯝ꯫ ꯀꯩꯅꯣ ꯂꯩꯗꯣꯏꯗꯣ? ꯁꯠ ꯍꯥꯏꯔꯣ꯫ ꯗꯨꯀꯥꯟꯗꯒꯤ ꯁꯪꯒꯣꯝ ꯀꯦꯖꯤ ꯑꯃ, ꯆꯤꯅꯤ ꯀꯦꯖꯤ ꯑꯃ, ꯆꯥ ꯃꯅꯥꯗꯣ ꯂꯨꯄꯥ 100ꯒꯤ ꯑꯣꯏꯕꯗꯣ ꯑꯗꯨ ꯂꯩꯔꯛꯎꯀꯣ꯫ ꯂꯥꯛꯂꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯄꯤꯊꯛꯀꯦ ꯇꯧꯕꯅꯤ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯗꯣ 10 ꯑꯃꯒ ꯂꯩꯔꯛꯎ꯫ ꯃꯦꯀꯤꯔꯥꯁ ꯃꯃꯥꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯗꯨꯀꯥꯟꯗ ꯆꯠꯂꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯄꯣꯠꯁꯤꯡꯗꯨ ꯂꯩꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯃꯃꯥꯗ ꯄꯣꯠꯁꯤꯡꯗꯨ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯈꯠꯄ ꯍꯧꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯕꯤꯃꯣꯇꯤꯅ ꯈꯪꯀꯧ ꯀꯧꯔꯛꯏ, ꯏꯕꯨꯡꯉꯣ꯫ ꯃꯦꯀꯤꯔꯥꯁ ꯁꯥꯎꯔꯞ ꯇꯧꯅ, ꯀꯩꯅꯣ? ꯕꯤꯃꯣꯇꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯏꯍꯦ, ꯀꯩꯅꯣꯝꯃ ꯋꯥꯠꯂꯤꯅꯦꯍꯦ꯫ ꯑꯩ ꯉꯝꯗ꯭ꯔꯦ, ꯑꯩ ꯂꯩꯌꯣ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯂꯩꯒꯦ, ꯉꯝꯗ꯭ꯔꯦꯕ ꯑꯩ, ꯃꯥ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯈꯤ꯫ ꯃꯣꯅꯤꯀꯥ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯋꯥꯔꯝꯃꯅꯤ ꯏꯕꯨꯡꯉꯣꯁꯦ, ꯃꯥ ꯍꯣꯔꯦꯟ ꯐꯖꯅ ꯂꯩꯍꯜꯂꯁꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯍꯣꯏ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯃꯒ ꯁꯅꯥꯍꯜꯒꯁꯨ ꯃꯦꯀꯤꯔꯥꯁ ꯍꯣꯏꯗ ꯂꯥꯛꯏ꯫ ꯒꯦꯠꯇꯨ ꯂꯣꯟꯗꯨꯅ ꯂꯩ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯩꯕꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯏ, ꯑꯗꯨꯒ ꯍꯪꯂꯛꯏ, ꯀꯅꯥ ꯎꯅꯕꯤꯒꯗꯕ? ꯃꯦꯗꯥꯝ ꯍꯣꯏ ꯎꯅꯖꯒꯦ ꯇꯧꯕꯅꯤ, ꯌꯥꯒꯗ꯭ꯔꯥ? ꯍꯪꯖꯔꯛꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨꯀꯣ꯫ ꯀꯅꯥꯅꯦ ꯍꯥꯏꯖꯧꯒꯦ? ꯁꯅꯥꯍꯜꯅꯦ ꯍꯥꯏꯕꯤꯌꯨ꯫ ꯑꯃꯨꯛꯇ ꯍꯪꯖꯔꯛꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯒꯦꯠꯇꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯃꯅ, ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯤꯗ꯫ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯒꯤ ꯂꯩꯃ, DGPꯅꯤ, ꯂꯩꯕꯥꯛꯁꯤꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯄꯨꯔꯤꯕꯅꯤ, ꯌꯦꯛꯅ ꯃꯁꯤꯡ ꯌꯥꯝꯂꯝꯒꯅꯤꯅꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯣꯟꯊꯣꯛꯈꯤꯅꯨ, ꯂꯩꯁꯤꯜꯂꯛꯎ꯫ ꯃꯈꯣꯏ ꯕꯕꯥ ꯌꯥꯝ ꯍꯧꯅꯒꯨꯝꯁꯤ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ, ꯏꯆꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯌꯥꯅꯤ, ꯆꯪꯕꯤꯌꯨ꯫ ꯑꯅꯤꯗꯨꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯪꯒꯣꯜꯗ ꯕꯤꯃꯣꯇꯤꯁꯨ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯅꯣꯛꯂꯒ, ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯂꯩꯃꯅ, ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯀꯨꯏꯔꯕ, ꯑꯗꯨꯗ ꯃꯈꯣꯏ ꯕꯕꯥꯁꯦ ꯁꯨꯁꯪꯗꯅ ꯂꯩꯔꯕ, ꯑꯗꯨꯒꯤꯅꯤ ꯏꯆꯦꯃ, ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯁꯥꯎꯗꯦ, ꯂꯥꯛꯎ ꯆꯪꯉꯛꯎ, ꯃꯅꯨꯡꯗ ꯐꯝꯃꯨꯁꯤ꯫ ꯄꯨꯟꯅ 3ꯗꯨ ꯆꯪꯂꯛꯏ ꯏꯃꯨꯡꯂꯣꯝꯗ, ꯑꯗꯨꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫
ꯂꯩꯃꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤꯕꯗꯨ ꯇꯅꯥꯟ-ꯇꯅꯥꯟꯅ ꯂꯩ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯌꯨꯝꯗꯤ ꯑꯣꯏꯗꯦ, ꯄꯤꯛꯇꯛꯅ ꯁꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯌꯦꯡꯂꯨꯕꯗ ꯇꯅꯥꯟ-ꯇꯅꯥꯟꯕ ꯄꯦꯟꯇꯤꯡ ꯀꯌꯥ ꯑꯃ ꯌꯦꯛꯏ꯫ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯊꯦꯠꯇꯨꯅ ꯊꯝꯃꯤ꯫ ꯕꯤꯃꯣꯇꯤꯅ "ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯧꯒꯦ?" ꯂꯩꯃ ꯅꯣꯛꯂꯒ "ꯏꯆꯦꯃ, ꯁꯥꯍꯤꯇ꯭ꯌ ꯌꯥꯝꯅ ꯂꯤꯡꯕ ꯃꯥꯜꯂꯤꯗ." ꯕꯤꯃꯣꯇꯤꯁꯨ ꯅꯣꯛꯏ꯫ "ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯩꯁꯨ ꯊꯛꯅꯤꯡꯗ꯭ꯔꯦ, ꯀꯣꯟꯅ ꯐꯖꯅ ꯊꯛꯂꯒꯦ." "ꯌꯥꯗꯦ, ꯊꯛꯈꯤꯁꯤ, ꯆꯥ ꯁꯦꯝꯍꯜꯂꯒꯦꯀꯣ." "ꯍꯩ ꯃꯍꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯅꯤꯡꯊꯝ ꯊꯥꯁꯤꯗ." ꯂꯩꯃ ꯅꯣꯛꯂꯒ "ꯏꯆꯦꯅ ꯋꯥꯅꯅꯕ." "ꯋꯥꯔꯣꯏ, ꯑꯉꯥꯡꯅ ꯁꯦꯝꯍꯜꯂꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯇꯤꯗꯨ ꯇꯍꯥ ꯔꯨꯝꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯏꯗꯦ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯁꯅꯥꯍꯜꯅ "ꯇꯥꯃꯣꯗꯤ ꯂꯩꯈꯤꯗꯕ꯭ꯔꯣ?" "ꯊꯕꯛ ꯆꯠꯈꯤꯌꯦ, ꯊꯕꯛꯁꯦ ꯂꯦꯞꯅꯕ ꯃꯇꯝ ꯈꯔ ꯍꯥꯏꯕꯅꯤ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ." ꯁꯅꯥꯍꯜ ꯅꯣꯛꯂꯒ "ꯊꯕꯛꯀꯤ ꯊꯧ ꯄꯨꯕꯅꯤꯅ ꯍꯦꯛꯇ ꯌꯥꯗꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯏꯇꯩꯃ." "ꯑꯩꯇꯪꯅ ꯄꯨꯝꯅꯃꯛꯁꯦ ꯍꯣꯠꯅꯕꯗꯗꯤ ꯋꯥꯔꯦꯗꯣ." ꯂꯩꯃꯅ "ꯏꯆꯦꯃ, ꯄꯣꯠ ꯂꯩꯕ ꯈꯣꯠꯄ ꯆꯠꯄꯒꯤꯔꯣ? ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯒ ꯆꯠꯂꯁꯨ ꯌꯥꯏꯌꯦ, ꯍꯥꯏꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ?" ꯂꯩꯃ "ꯀꯥꯎꯏꯗ, ꯊꯕꯛ ꯃꯌꯥꯝꯁꯤ ꯄꯨꯕꯗ ꯀꯣꯂꯦꯖ ꯑꯃꯨꯛ ꯆꯠꯅꯤ, ꯇꯧꯕꯗꯤ ꯀꯣꯂꯦꯖꯄꯨꯗꯤꯅꯦ ꯁꯨꯇꯤꯒ ꯂꯧꯊꯣꯛꯑꯕꯅꯤ ꯑꯩ." "ꯍꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ, ꯃꯤꯔꯣꯜ ꯂꯩꯖꯗꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯋꯥꯏꯗ." "ꯑꯗꯨꯅꯤ, ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯕꯨꯗꯤ ꯂꯩ, ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯑꯩꯒꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯟꯕ, ꯑꯗꯨꯒꯤꯅꯤ ꯇꯧꯔꯤꯕꯁꯦ." "ꯂꯥꯛꯀꯦ ꯈꯟꯕꯗꯤ ꯀꯨꯏꯔꯕꯅꯤ ꯏꯆꯦꯃ, ꯌꯥꯗꯦ, ꯊꯕꯛꯁꯤꯅꯤ ꯍꯦꯛꯇ, ꯁꯥꯎꯕꯤꯅꯨꯀꯣ." ꯕꯤꯃꯣꯇꯤ ꯅꯣꯛꯂꯒ ꯁꯥꯎꯗꯦ, ꯀꯔꯤꯒꯤ ꯁꯥꯎꯒꯗꯧꯔꯤꯕꯅꯣ? ꯊꯕꯛꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯉꯁꯤ ꯂꯥꯛꯄꯤꯔꯤꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯦꯀꯣ." ꯂꯩꯃꯅ "ꯁꯤꯗꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯗꯧꯅꯤꯀꯣ, ꯂꯥꯛꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤꯅꯦ." ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯁꯅꯥꯍꯜꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯃꯔꯛꯇꯨꯗ ꯂꯦꯞꯇꯦ ꯑꯅꯤꯗꯨꯗꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯥꯟꯅꯔꯤ꯫ ꯂꯩꯃꯅ "ꯏꯕꯦꯝꯃꯒꯤꯗꯨꯕꯨ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯒꯦ?" "ꯁꯨꯔꯦ ꯑꯅꯝꯕ, ꯐꯤꯔꯣꯜ ꯈꯔꯇ ꯉꯥꯏꯔꯦ." "ꯏꯆꯦꯃ, ꯅꯅꯥꯎꯁꯨ ꯄꯣꯠ ꯑꯃꯇꯪ ꯏꯆꯥꯒꯤ ꯄꯥꯡꯖꯒꯦ, ꯍꯥꯏꯕꯤꯌꯨ." "ꯏꯆꯦ, ꯌꯥꯔꯦꯗ, ꯂꯣꯏꯅ ꯁꯨꯔꯦ, ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯦ." "ꯏꯆꯦꯅ ꯄꯣꯠ ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯌꯨꯗ." ꯕꯤꯃꯣꯇꯤ ꯅꯣꯛꯂꯒ "ꯂꯣꯏꯅ ꯂꯩꯕ ꯂꯣꯏꯔꯦ, ꯐꯔꯅꯤꯆꯔ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯃꯐꯝ ꯑꯃꯗ ꯁꯤꯟꯈ꯭ꯔꯦꯃꯤ." "ꯍꯥꯟꯅ ꯂꯥꯛꯍꯧꯗꯕꯁꯦ ꯆꯥꯛꯏꯗ." ꯕꯤꯃꯣꯇꯤ ꯅꯣꯛꯂꯒ ꯆꯥꯈꯤꯅꯨ ꯑꯝꯇ, ꯏꯪꯍꯟꯁꯤꯀꯣ." ꯂꯩꯃ ꯕꯦꯒꯇꯒꯤ ꯈꯕꯔꯅ ꯌꯣꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯕꯤꯃꯣꯇꯤꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ "ꯏꯆꯦꯃ, ꯌꯥꯝꯗꯦ, ꯁꯤꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯤꯔꯣ." "ꯂꯩꯃ, ꯌꯥꯝꯃꯟꯈ꯭ꯔꯦ, ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯀꯣ." "ꯏꯆꯦꯃ, ꯏꯆꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯈ꯭ꯔꯦ, ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯈꯪꯖꯗ꯭ꯔꯦ, ꯁꯤ ꯈꯛꯇꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯦꯃ, ꯂꯧꯁꯤꯟꯕꯤꯌꯨ." ꯁꯅꯥꯍꯜꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯍꯣꯏ ꯏꯇꯩꯃ, ꯂꯧꯁꯤꯟꯕꯤꯌꯨ, ꯏꯇꯩꯃ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯂꯦ, ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯁꯤ ꯐꯥꯎꯕ ꯋꯥꯠꯂꯕꯅꯤ ꯏꯇꯩꯃ." ꯕꯤꯃꯣꯇꯤ ꯈꯕꯔꯗꯣ ꯍꯥꯡꯗꯣꯛꯂꯒ ꯄꯩꯁꯥ ꯕꯟꯗꯜ ꯑꯃꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯂꯧꯍꯧꯔꯒ ꯑꯃꯨꯛ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯃꯗ ꯄꯤꯔꯛꯏ꯫ "ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯧꯔꯣꯏꯀꯣ, ꯊꯝꯖꯤꯟꯖꯧꯁꯤ, ꯂꯩꯃ, ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯀꯩꯗꯧꯕꯒꯦ. ꯊꯧꯗꯣꯛꯇꯨꯅꯅꯦ, ꯉꯁꯤꯗꯤ ꯀꯌꯥ ꯅꯛꯁꯤꯟꯅꯔꯦ ꯃꯔꯤꯁꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤꯗꯤꯅꯦ, ꯑꯍꯦꯟꯕꯒ ꯄꯥꯝꯖꯗꯦꯀꯣ." "ꯏꯆꯦꯃ, ꯁꯤꯇꯪꯗꯤ ꯂꯧꯁꯤꯟꯕꯤꯌꯨꯗ." "ꯏꯆꯦ, ꯂꯩꯃ, ꯑꯩ ꯂꯧꯔꯁꯤꯗꯤ, ꯌꯥꯔꯦꯀꯣ, ꯍꯥꯞꯆꯤꯜꯂꯣ." ꯇꯥꯟꯖꯥꯗꯨꯗ ꯃꯣꯅꯤꯀꯥꯁꯨ ꯇ꯭ꯔꯦꯗ ꯆꯥ ꯈꯔ ꯍꯥꯞꯂꯒ ꯄꯨꯔꯛꯏ꯫ ꯂꯩꯃ ꯃꯣꯅꯤꯀꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ "ꯏꯆꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯂꯝꯂꯦꯗꯅ." ꯃꯣꯅꯤꯀꯥ ꯅꯣꯛꯂꯒ "ꯑꯁ ꯃꯦꯗꯥꯝ, ꯑꯁꯦꯡꯕꯅꯤ, ꯏꯆꯥꯁꯦ ꯍꯥꯟꯅꯁꯨ ꯐꯖꯩ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯍꯦꯟꯕ ꯃꯥꯜꯂꯤꯃꯤ." ꯃꯣꯅꯤꯀꯥꯗꯨ ꯅꯣꯛꯂꯒ ꯆꯥꯗ ꯑꯃꯃꯝ ꯄꯤ, ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ꯫ "ꯃꯦꯗꯥꯝ, ꯆꯥꯛ ꯆꯥꯈ꯭ꯔꯁꯤ." ꯕꯤꯃꯣꯇꯤꯅ "ꯍꯣꯏꯅꯦ, ꯑꯩꯈꯣꯏꯗꯁꯨ ꯉꯁꯤ ꯆꯥꯈ꯭ꯔꯁꯤ." ꯂꯩꯃꯅ "ꯑꯩꯗꯤ ꯌꯥꯏꯌꯦ." ꯃꯣꯅꯤꯀꯥ ꯁꯅꯥꯍꯜꯗ ꯌꯦꯡꯂꯒ "ꯁꯔ, ꯌꯥꯗꯕ꯭ꯔꯣ?" ꯁꯅꯥꯍꯜ ꯅꯣꯛꯂꯒ ꯍꯣꯏ, ꯌꯥꯏ, ꯑꯗꯣ ꯏꯕꯦꯝꯃꯗꯤ ꯀꯣꯂꯦꯖ ꯆꯠꯈꯤꯅꯦ." ꯕꯤꯃꯣꯇꯤꯅ "ꯏꯕꯨꯡꯉꯣꯒ ꯆꯠꯃꯤꯟꯅꯈꯤꯗꯕ꯭ꯔꯣ?" ꯂꯩꯃꯅ "ꯆꯠꯃꯤꯟꯅꯈꯤꯕꯅꯤ." "ꯑꯗꯨꯗꯤ ꯍꯥꯏꯈ꯭ꯔꯣꯗꯅ, ꯁꯣꯝꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯗꯅ, ꯌꯨꯝꯒꯗꯤ ꯁꯣ ꯀꯩꯀꯥ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯃꯗꯤ ꯌꯥꯔꯦ." ꯂꯩꯃꯅ
ꯍꯣꯏ ꯑꯁꯨꯝꯅ ꯃꯦꯀꯤꯔꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯁꯅꯥꯁꯨ ꯌꯥꯔꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯈꯥꯝꯂꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯍꯜꯂꯛꯄ ꯏꯆꯥꯕꯣ ꯕꯤꯃꯣꯇꯤꯅ ꯏꯆꯥꯁꯤꯡ ꯍꯜꯂꯛꯂꯦꯗꯅ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦ ꯇꯧꯔꯛꯏ ꯃꯅꯤꯡꯗꯒꯤ ꯃꯦꯀꯤꯔꯥꯁꯅ ꯍꯣꯏ ꯀꯩ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯍꯜꯂꯛꯄꯒꯤ ꯕꯤꯃꯣꯇꯤꯅ ꯀꯩ ꯆꯥꯅꯤꯡꯒꯦ ꯆꯤꯀꯟ ꯃꯇꯟ ꯑꯦꯅꯤꯊꯤꯡ ꯕꯤꯃꯣꯇꯤꯅ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯆꯥꯅꯤꯡꯕꯁꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯥꯎꯔꯤꯕ ꯆꯠꯂꯣ ꯑꯝꯇ ꯆꯠꯂꯨꯀꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ ꯂꯩꯃ ꯅꯣꯛꯂꯒ ꯅꯨꯄꯥ ꯃꯆꯥꯅꯤ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯏꯆꯦꯝꯃ ꯍꯧꯖꯤꯛꯅ ꯈꯔ ꯐꯔꯕꯅꯤ ꯑꯁ ꯊꯥꯏꯅꯗꯤꯀꯣ ꯉꯥꯡꯅꯕꯗ ꯑꯩꯁꯦ ꯌꯥ ꯀꯣꯡꯒꯣꯟ ꯍꯦꯛ ꯀꯥꯕꯅꯤ ꯃꯤ ꯂꯩꯃ ꯅꯪꯕꯣ ꯉꯝꯗꯦꯗ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯤ ꯏꯔꯨꯖꯕꯁꯤꯅ ꯇꯟꯈ꯭ꯔꯕ ꯍꯧꯖꯤꯛꯁꯨ ꯂꯨ ꯍꯥꯏꯅ ꯍꯥꯏꯅꯕꯗ ꯋꯥꯕꯅ ꯃꯦꯀꯤꯔꯥꯁꯇꯣ ꯃꯃꯥꯗ ꯈꯪꯉꯩ ꯍꯥꯏꯔꯛꯏ ꯍꯤꯔꯩꯃ ꯀꯩꯅꯣ ꯉꯥꯏꯗꯨꯕꯣ ꯏꯀꯥꯏꯗ꯭ꯔꯣ ꯀꯔꯤꯅꯣ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨꯕꯣ ꯅꯪꯅ ꯇꯧꯕꯗꯨꯗ ꯍꯥꯏꯕꯅꯤ ꯅꯪꯁꯦ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯒꯦ ꯍꯥꯏꯕꯗꯣ ꯆꯨꯝꯗ꯭ꯔꯣ ꯃꯣꯅꯤꯀꯥ ꯅꯥꯀꯟꯗꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯊꯥꯏꯅ ꯂꯝꯍꯩꯕꯩ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡꯅ ꯊꯤ ꯐꯨꯕꯗꯣ ꯕꯤꯃꯣꯇꯤꯅ ꯃꯥꯅꯤ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒ ꯂꯩꯔꯝꯂꯤꯕꯅꯤ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯎꯗ꯭ꯔꯗꯤ ꯁꯤꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒ ꯀꯩꯗꯧꯔꯤꯅꯣ ꯍꯪꯂꯒ ꯀꯦꯀꯨ ꯂꯣꯠꯄꯗ ꯃꯤꯅ ꯊꯤꯕ ꯐꯪꯗꯅꯕꯅꯦꯌꯦ ꯃꯦꯀꯤꯔꯥꯁ ꯐꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯍꯥꯏꯔꯦ ꯍꯥꯏꯖꯤꯜꯂꯣ ꯑꯩꯗꯤ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯦꯀꯤꯔꯥꯁꯇꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯂꯤ ꯅꯨꯄꯤ ꯌꯥꯎꯔꯤꯒꯩꯁꯦ ꯈꯪꯗꯦꯅꯦ ꯃꯁꯤ ꯑꯩꯀꯣ ꯍꯧꯖꯤꯛ ꯇꯣꯛꯑꯦ ꯍꯥꯏꯔꯨꯅꯤ ꯅꯃꯧ ꯅꯨꯄꯤ ꯌꯥꯎꯔꯤ ꯋꯥ ꯉꯥꯡꯕꯗ ꯕ꯭ꯔꯦꯛ ꯈꯔ ꯐꯥꯕꯤꯌꯨꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯇ ꯄꯨꯊꯣꯛꯏ ꯃꯤ ꯌꯥꯝꯃꯤ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯟꯒꯤꯇꯪ ꯉꯥꯏꯔꯦ ꯊꯣꯏꯁꯅꯥꯒ ꯕꯤꯗ꯭ꯌꯥꯒꯁꯨ ꯉꯟꯇꯥ ꯂꯥꯛꯏ ꯆꯥ ꯌꯦꯟꯕ ꯀꯩꯀꯥ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯌꯨꯛꯀꯤ ꯃꯤ ꯆꯠꯈꯤꯕꯅ ꯈꯔ ꯀꯣꯝꯊꯔꯛꯂꯦ ꯊꯣꯏꯁꯅꯥ ꯍꯣꯏꯁꯨ ꯐꯝꯂꯒ ꯂꯩ ꯃꯣꯅꯤꯀꯥꯒꯤ ꯔꯨꯝꯗ ꯃꯣꯅꯤꯀꯥꯗꯤ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯁꯣꯐꯥꯗ ꯉꯥꯊꯕꯩ ꯀꯩꯕꯩ ꯇꯧꯗꯨꯅ ꯂꯩ ꯕꯤꯗ꯭ꯌꯥꯅ ꯃꯦꯀꯤꯔꯥꯁ ꯍꯣꯏꯁꯦ ꯌꯥꯝ ꯐꯖꯅ ꯂꯩꯀꯣ ꯂꯩꯕꯅꯤ ꯃꯤꯁꯨ ꯂꯣꯏꯅ ꯐꯕꯅꯤ ꯃꯣꯏꯗꯤ ꯊꯥꯏꯅ ꯌꯥꯝ ꯌꯥꯅꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯠꯇ ꯌꯥꯅꯈ꯭ꯔꯦꯅꯦ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯋꯥꯈꯜꯒ ꯀꯥ ꯍꯦꯟꯅ ꯐꯕꯤꯒꯅꯨꯀꯣ ꯐ꯭ꯔꯦꯟꯅꯤ ꯍꯣꯏꯗ ꯈꯪꯉꯤ ꯑꯗꯣ ꯅꯪꯗꯤ ꯀꯩꯕꯣ ꯗꯥ ꯑꯗꯤꯇ꯭ꯌꯥꯗꯤ ꯇꯣꯛꯅꯔꯦꯗ ꯊꯣꯏꯁꯅꯥ ꯉꯛꯅ ꯀꯩꯒꯤ ꯕꯤꯗ꯭ꯌꯥ ꯅꯣꯛꯂꯒ ꯄꯥꯝꯃꯛꯇ꯭ꯔꯦ ꯕꯤꯗ꯭ꯌꯥꯗꯨ ꯋꯥ ꯊꯩꯗꯣꯔꯛꯏ ꯀꯥꯟꯗꯦ ꯋꯥꯔꯤꯁꯤ ꯁꯥꯟꯅꯒꯨꯝꯁꯤ ꯂꯨꯍꯣꯡꯕꯗ ꯀꯩ ꯗ꯭ꯔꯦꯁ ꯁꯦꯠꯇꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯑꯝꯇ ꯈꯪꯗꯦ ꯕꯤꯗ꯭ꯌꯥꯅ ꯌꯦꯜꯂꯣ ꯏꯜꯂꯣ ꯄꯛꯆꯅꯤꯌꯦ ꯃꯃꯥꯗ ꯍꯪꯒꯦ ꯕꯤꯗ꯭ꯌꯥ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯔꯛꯏ ꯃꯦꯀꯤꯔꯥꯁꯇ ꯑꯣꯏꯅ ꯍꯪꯉꯣ ꯑꯁ ꯕꯤꯗ꯭ꯌꯥ ꯅꯣꯛꯂꯒ ꯍꯥꯏꯖꯔꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ ꯃꯦꯀꯤꯔꯥꯁꯀ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯕꯤꯃꯣꯇꯤ ꯃꯆꯥꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨꯀꯣ ꯅꯅꯦꯝ ꯅꯄꯨꯔꯣꯏꯕꯁꯤꯡꯕꯨ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯌꯨꯀꯣ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯅꯍꯟꯒꯅꯨ ꯃꯗꯨ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯦ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯍꯟꯕ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯨꯝꯅꯃꯛ ꯂꯩꯕꯅꯤ ꯃꯣꯅꯤꯀꯥꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯀꯞꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯅꯈꯣꯏꯕꯨ ꯆꯦꯟꯊꯅꯕ ꯊꯕꯛ ꯇꯧꯔꯣꯏ ꯏꯃꯥꯅ ꯇꯥꯛꯄꯤꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯉꯥꯛꯅ ꯆꯠꯆꯒꯦ ꯃꯩꯔꯥꯕꯅ ꯏꯄꯥꯅ ꯍꯥꯏꯗꯧꯗꯤ ꯏꯕꯦꯝꯃ ꯅꯁꯥꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯅ ꯆꯠꯂꯨꯀꯣ ꯃꯐꯝꯗꯨꯗ ꯏꯅꯧ ꯅꯧꯔꯨꯗꯣꯏꯅꯤ ꯅꯪꯗꯤ ꯃꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡ ꯍꯪꯂꯒ ꯆꯠꯂꯨ ꯈꯪꯗ꯭ꯔꯕꯁꯨ ꯍꯪꯉꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯃꯦꯀꯤꯔꯥꯁꯅ ꯑꯩꯗꯤ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯖꯦꯝꯁꯤ ꯑꯩꯒꯤ ꯇꯣꯏꯅ ꯄꯩꯁꯥ ꯁꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯖꯒꯦ ꯊꯥꯅꯤ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯣ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯌꯦꯁ ꯃꯦꯗꯥꯝ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯩ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯃꯣꯅꯤꯀꯥꯗꯤ ꯐꯝꯈ꯭ꯔꯦ ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯦꯛ ꯍꯧꯈꯤꯕꯒ ꯁꯣꯝꯗ ꯐꯝꯊꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯌꯣꯟꯕ ꯍꯧꯏ ꯀꯨꯟꯗꯣ ꯂꯦꯡꯕ ꯇꯪꯈꯥꯏ ꯆꯠꯂꯛꯄꯗ ꯐꯝꯊꯔꯝꯕ ꯃꯧ ꯅꯍꯥꯁꯤꯡꯗꯨ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯨꯛ ꯏꯟꯕꯤ ꯅꯨꯡꯁꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯪꯅꯗꯕ ꯏꯃꯨꯡꯗꯨꯗ ꯆꯠꯇꯧꯔꯤꯕꯅꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃꯅꯤ ꯃꯁꯤꯗ ꯅꯨꯄꯤꯁꯤꯡꯕꯨ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯥꯔꯂꯔꯒꯤ ꯃꯤꯁꯤꯡꯅ ꯃꯣꯅꯤꯀꯥꯕꯨ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯅꯥꯀꯟꯗꯅ ꯕꯤꯃꯣꯇꯤꯁꯨ ꯀꯦꯔꯤ ꯁꯣꯝꯗ ꯊꯣꯏꯁꯅꯥ ꯍꯣꯏꯁꯨ ꯄꯥꯔꯂꯔ ꯀꯧꯗꯨꯅ ꯀꯦꯔꯤ ꯕꯤꯗ꯭ꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯛꯇꯨꯗ ꯁꯅꯥꯍꯜꯅ ꯍꯩ ꯀꯨꯏꯒꯅꯨ ꯄꯨꯡ 2ꯗ ꯌꯧꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯊꯅꯝꯅꯤ ꯍꯩ ꯀꯦꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯅꯣꯏ ꯍꯦꯔꯣꯁꯤ ꯂꯩꯃꯅ ꯉꯥꯡꯖꯁꯅꯨꯁꯦ ꯀꯦꯔꯛꯎ ꯐꯖꯅ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯀꯟꯅ ꯀꯦꯔꯤ ꯁꯅꯥꯍꯜꯗꯤ ꯄꯨꯡ 2 ꯍꯦꯟꯈꯤꯕꯗꯨꯗ ꯏꯁꯧ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯂꯩꯃꯅ ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ ꯀꯦꯔꯣ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯕꯤꯟꯗꯤꯁꯦ ꯃꯆꯥ ꯑꯝꯇ ꯅꯝꯃꯛꯀꯦ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯁꯤꯖꯤꯜꯂꯣ ꯍꯣꯏ ꯄꯥꯔꯂꯔꯒꯤ ꯃꯤꯗꯨꯅ ꯂꯩꯃꯗ ꯃꯤꯡꯁꯦꯜ ꯄꯤꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯂꯩꯃꯗ ꯄꯤꯔꯛꯂꯤꯕ ꯃꯤꯡꯁꯦꯜꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯁꯤꯗꯤ ꯑꯩ ꯃꯥꯟꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯐꯖꯕꯅꯤ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯁꯅꯥꯍꯜꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯂꯥ ꯉꯥꯡꯗꯦ ꯒꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯐꯝ ꯌꯧꯔꯦ ꯃꯤ ꯂꯥꯛꯄ ꯍꯧꯅꯔꯝꯂꯦ ꯀꯥ ꯍꯦꯟꯅ ꯂꯥꯛꯄꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯍꯨꯝꯗꯨ ꯄ꯭ꯔꯞ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯃꯣꯅꯤꯀꯥꯁꯨ ꯀꯦꯕ ꯂꯣꯏꯔꯝꯂꯦ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯍꯧꯔꯝꯃꯤ ꯃꯣꯅꯤꯀꯥ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯕꯤꯃꯣꯇꯤꯁꯨ ꯅꯣꯛꯂꯒ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯊꯦꯡꯛ ꯌꯨ ꯃꯃꯥ ꯂꯩꯃꯅ ꯑꯩꯗꯤ ꯐꯖꯗ꯭ꯔꯕ ꯍꯥꯏꯁꯤꯕꯨ ꯏꯆꯦꯝꯃ ꯕꯤꯃꯣꯇꯤꯁꯨ ꯅꯣꯛꯂꯒ ꯐꯖꯩꯗ ꯏꯅꯥꯎꯇꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯣꯔ ꯂꯥꯛꯇꯨꯅ ꯐꯝꯈ꯭ꯔꯦ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯨ ꯂꯥꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯄ ꯍꯧꯈ꯭ꯔꯦ ꯃꯊꯪ ꯀꯥꯞꯄꯤ ꯃꯦꯀꯤꯔꯥꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯔꯨꯕꯅꯤ ꯂꯣꯏꯁꯤꯟꯕ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯤ ꯍꯣꯕꯦ ꯀꯨꯝꯊꯔꯛꯏ ꯐꯩꯖꯣꯝꯗꯨꯒ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯣꯏꯁꯅꯥꯗ ꯃꯨꯟꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯦ ꯊꯣꯏꯁꯅꯥꯗꯨ ꯀꯦꯗꯅ ꯀꯦꯊꯣꯔꯛꯄꯒꯤꯔꯥ ꯃꯥꯏꯊꯣꯡꯗꯨ ꯇꯅꯧꯏ ꯌꯦꯡꯕꯗ ꯊꯃꯣꯏꯕꯨ ꯍꯨꯕ ꯉꯝꯕꯤ ꯃꯥꯏꯊꯣꯡꯅꯤ ꯂꯥꯏꯠ ꯕ꯭ꯂꯨ ꯃꯆꯨꯗ ꯃꯄꯥꯟ ꯄꯤꯛꯇꯛꯅ ꯄꯤꯡ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯀꯣꯠꯄ ꯔꯥꯅꯤ ꯐꯤ ꯑꯃ ꯏꯜꯂꯤ ꯑꯗꯨꯒ ꯄꯤꯡ ꯃꯆꯨꯒꯤ ꯕ꯭ꯂꯥꯎꯁ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯂꯥꯏꯠ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯄꯥꯟ ꯅꯥꯏꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯪ ꯂꯥꯎꯅ ꯐꯖꯩ ꯃꯦꯀꯤꯔꯥꯁ ꯊꯃꯣꯏꯒꯤ ꯈꯣꯡꯖꯦꯜꯗꯨ ꯍꯦꯟꯒꯠꯂꯛꯏ ꯃꯈꯨꯠꯅ ꯊꯕꯥꯛ ꯃꯄꯥꯗ ꯇꯞꯅ ꯅꯥꯟꯗꯨꯅ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯣꯗꯅ ꯂꯝꯍꯦꯟꯃꯜꯂꯤ ꯊꯃꯣꯏ ꯅꯪꯁꯨ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯂꯝꯍꯦꯜꯂꯤꯗꯨ ꯅꯪꯅ ꯃꯇꯥꯡ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯥꯡ ꯅꯠꯇꯦ ꯃꯇꯥꯡ ꯑꯃ ꯉꯥꯏꯕꯅꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯇꯥꯡ ꯑꯃ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯨꯅ ꯉꯥꯏ ꯉꯝꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯌꯥꯗꯦ ꯐꯊꯈꯣꯀꯣ ꯍꯥꯏꯕ ꯏꯜꯂꯤ ꯂꯝꯍꯦꯟꯕ ꯊꯃꯣꯏ ꯃꯥꯁꯨ ꯃꯄꯨ ꯁꯥꯕꯗꯨꯅ ꯍꯥꯏꯕꯗ ꯈꯖꯤꯛꯇꯤ ꯐꯥꯊꯈ꯭ꯔꯦ ꯊꯃꯣꯏ ꯃꯥꯁꯨ ꯇꯥꯟꯖꯥꯗꯨꯗ ꯃꯦꯀꯤꯔꯥꯁꯇꯨ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯀꯥꯞꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯆꯪꯉꯛꯇꯨꯅ ꯐꯣꯇꯣꯗꯨ ꯀꯥꯞꯄꯤ ꯑꯁꯨꯝꯅ ꯃꯊꯪ ꯐꯣꯇꯣ ꯀꯥꯞꯄꯤ ꯃꯦꯀꯤꯔꯥꯁꯀ ꯊꯣꯏꯁꯅꯥꯒ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯩ ꯃꯦꯀꯤꯔꯥꯁꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯊꯣꯏꯁꯅꯥꯗꯤ ꯆꯝꯅ ꯀꯥꯞꯄꯅꯤ ꯈꯟꯖꯩ ꯃꯦꯀꯤꯔꯥꯁꯇꯤ ꯏꯔꯥꯡꯗꯣ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯠꯊꯣꯛꯂꯒ ꯂꯥꯞꯇꯛ ꯂꯦꯞꯄꯤ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯐꯖꯩ ꯅꯪꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯀꯂꯔꯒ ꯁꯦꯠꯂꯛꯄꯁꯤꯗꯤ ꯋꯥ ꯅꯪꯅ ꯄꯥꯝꯃꯦ ꯈꯪꯉꯗꯤ ꯁꯦꯠꯂꯝꯃꯣꯏꯗꯕꯅꯤ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗ ꯊꯃꯣꯏꯕꯨ ꯑꯗꯨ ꯀꯟꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯊꯣꯠꯂꯨ ꯌꯥꯗꯕꯅꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯈꯪꯗꯦ ꯑꯗꯣ ꯊꯃꯣꯏ ꯂꯝꯍꯦꯟꯕꯁꯦ ꯃꯄꯥꯟ ꯊꯣꯛꯀꯤ ꯇꯧꯔꯦ ꯈꯥꯝꯖꯤꯟꯖꯕꯅꯤ ꯌꯥꯗ꯭ꯔꯦ ꯊꯃꯣꯏꯒ ꯑꯁꯦꯡꯕ ꯃꯄꯨ ꯊꯤꯔꯛꯏ ꯑꯁꯦꯡꯕ ꯃꯄꯨ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯊꯤꯔꯒꯅꯦ ꯁꯤꯟꯅꯈ꯭ꯔꯣ ꯌꯥꯔꯕ ꯅꯁꯥꯅ ꯍꯣꯏ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯁꯤꯗꯅꯤ ꯑꯩꯅ ꯐꯥꯖꯤꯟꯕ ꯍꯦꯛ ꯉꯝꯃꯛꯇ꯭ꯔꯤꯁꯦ ꯃꯤ ꯌꯥꯝ ꯂꯩ ꯀꯩꯗꯧꯔꯕ ꯆꯠꯊꯣꯛꯑꯣ
ꯀꯥꯏꯗ? ꯑꯁ꯭ꯋꯥꯏꯗ. ꯏꯗꯣꯝꯇ ꯑꯁ ꯀꯤꯖꯩ. ꯃꯤ ꯌꯥꯝ ꯂꯩ. ꯕꯨꯠ ꯊꯣꯛꯂꯛꯈꯤꯔꯣꯏ. ꯊꯃꯣꯏ ꯍꯨꯔꯥꯟꯕ ꯃꯤ ꯌꯥꯝ ꯂꯩ. ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯃꯣ. ꯅꯁꯥꯅ ꯌꯥꯖꯔꯦ. ꯍꯣꯏ. ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦ ꯇꯧꯅ ꯍꯥꯏꯔꯛꯏ. ꯅꯐꯝꯗꯒꯤ ꯂꯣꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ. ꯊꯃꯣꯏ ꯃꯥꯅ ꯉꯝꯈ꯭ꯔꯦ. ꯊꯃꯣꯏꯁꯦ ꯅꯁꯥ ꯈꯪꯗ ꯅꯐꯝꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ. ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯦ. ꯏꯁꯥꯗ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯛꯇꯅꯤ. ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯧꯈ꯭ꯔꯕꯅꯤ. ꯅꯪꯅ ꯉꯝꯈ꯭ꯔꯦꯁꯅ. ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ. ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ. ꯃꯦꯀꯤꯔꯥꯁꯅ ꯊꯃꯣꯏꯁꯦ ꯂꯝꯍꯦꯟꯕ ꯍꯦꯟꯖꯤꯜꯂꯛꯏ. ꯆꯠꯂꯒꯦ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯁꯅꯥꯗꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯠꯈ꯭ꯔꯤꯕ ꯃꯦꯀꯤꯔꯥꯁꯇ. ꯊꯃꯣꯏ ꯃꯥꯁꯨ ꯂꯝ ꯍꯦꯟꯃꯜꯂꯤ. ꯊꯃꯣꯏ ꯃꯥꯅ ꯂꯥꯟꯕꯗꯤ ꯅꯠꯇꯦ. ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯨꯅꯅꯤ. ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯃꯉꯣꯟꯗ ꯍꯥꯏꯔꯁꯤꯔꯥ? ꯄꯥꯎꯗꯝꯅꯁꯤ ꯄꯨꯟꯅ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯁꯤ. ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯅꯗꯤ ꯌꯥꯔꯛꯀꯗ꯭ꯔꯥ? ꯊꯃꯣꯏ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯒꯦ ꯈꯟꯕꯅꯤ. ꯊꯝꯁꯨ ꯊꯝꯈ꯭ꯔꯕꯅꯤ. ꯉꯝꯒꯗ꯭ꯔꯥ ꯍꯥꯡꯗꯣꯛꯄ? ꯊꯃꯣꯏꯒꯤ ꯃꯄꯨ ꯁꯥꯕ ꯃꯍꯥꯛꯅ